Moreh ngarang Hyva Dumper ge Meitei Pangal Driver anida Tamthina Phurakpa Thoudok United Meitei Pangal Committee Umpc Manipur Akanba Maongda Condemn Tourakli Thoudok aduga mari leinana ngase press club ta pangthokpa pawgi mifam amada Umpc gi spokesperson Rias Ahmad tampakna hai ngarang Moreh da nunglengoi puraga chatkhiba Meitei Pangal Driver ani Tamthina Phu jarakhiba adu yaba ngamloi miyoi ani ase hauzik hospital da layengduna leide Hauzik lamdam asida thokliba irang asida Meitei Pangal singna yariba makai lamdam asigi integrity kaidanaba amade nungsi janana hingminanaba honaduna lakpane irang asida Meitei Pangal micham miyam baligi hameng tahanbagi thawong asi makhatana chathabigano asigumba thawdoksing asina aikhoida chauna ninghannaba ama pokhalle asigumba thawong asi makhatana chathabigano ngarang thokhiba thawdok adu leingakna hakchina lawbaga loinana thawdok asigi chap chaba justice phanghanbiyo hainaso mahakna makatake Meitei Pangal ki officers kaya ama, Meitei Pangal ki sarkar ki employee kaya ama, Meitei Pangal ki tongan ba drivers, workers bayaba ma lamdam sigi taseng na kachin koya thuna satpagi mong sida yamna khudong thiba sugum bagi ain leitaba law leitaba mirung si masira mata khangdaba sugum bagi mong se UMPC na strongly condemn taw masigi matung ta na tawbiganu lamdam mase taseng na ngasidagi sahi amagi mamangda leiramba dugumba lamdam madu oina na hona badai khoi mayam changsillaga shanti integrity peaceful coexistence amadi tongan ba anti social elements sing ase thingba kanda khoi hobadagi ngasi su hayeng su khoi gi leiriba makai khoi tawbuna hona jakhini aduna masigum bagi thawdok ase tasengna nai khoi da yam sathi na insecure oiba yam sathi na khoi da tongan ba threaten aduga punsi mayam amagi khoi gi state ama lehelak pase masi si tasengna nai khoi ninghan na ba pok chei